Akasvani Imphal Chitrabhanu Chitrabhanu na pau pazeri ahanbada maru oiba pau sakang dabasina fakiva SS na loba GD post ki recruitment yawa chakiba mi ahungi manungda ama rescue tore mi ani atuba matamda rescue tongna ba honari Jiribam police station ki kharom da kilometer tare lom chatlak leba mobung kuldanga si akan ba mong da nomai kamna kre hairi lebak semba thungna pangthok liba swachata hi seva campaign raija asiki tongan ba mafam sing da chathari BJP के मुकोक थोंबा लुचिंगबा अमसुंग प्रधानमंत्री नरेंद्र मोदी हाइरी जम्मू अमसुंग कश्मीर की मियामना मखोगी मचा मसु सिंगी तुंगी अफबा पुंची अमगी दमक शांति पामले अमसुंग भारत साफ अंडर 17 फुटबॉल चैंपियनशिप की फाइनल चंगले New Kaithen Mambida SS in a Loba General Duty Post ki recruitment yawn na bachat pada sakang da basing na faki ba mioy ahungi manung da mioy amakan bangamle mioy ani atuba matamda imung manung da tek ta kaidena sinana ba mari le na basing na kan honeri police ki paun hai varat lamina kan bangam kreba mioy asi thobal khekman maning le kaidegini mahapo Imphal West Police ta khusinaraki Thiba khangdana lariba mioy ani adusu thobal jila degini makhoi anibu rescue tongnaba sarkana akan mamong da thabak paikali hairi Jiribam police station di kharom da kilometer tare lom chatlaga leba mongbung khul dangasi akan mamong da nomai kamna kre hairi ekhoge Jiribam paumina police ki pauk paladun hai thogdo adungasi ayupung taramatoi khar helakpa aduwaida chingthak tagi nomai round kaya kapsalakpa dagi khuthongna khibani kudakta mafam aduda henba security forces chingchinduna fevam adu lakshin ki adumoinama mipa mipun amadi asok apangi yawbagi paudi leite Manipur State Commission for Women Amadi Ibotombi Institute of Education IIE na punashinduna Women Empowerment ki matangda nomagi oiba training program ama Kanchipur Khanaurem lekhaida ngasi pangthokre tharam aduda saruk yakhiba commission ki chairperson Thumli Thingnim Famong Sang hai commission asina nupi singi matakta chathaba hingsa ki thabak sing thenana ba honaduna lakli thogdok sing asigi matangda wakat thangat nanabagi matangda su commission na nupi sing aduda mating pina ba sem saduna lei Magna Hai Commission da Cybercrime ga mari lena ba waka sing thangalapagi changwang khalakli Commission na Cybercrime Bivaka kusunadna kesing asi lushina ba honari thorum aduda IIE gi uja sing mahirushin amadi Commission gi musing na saru yakhi Raja asida thogli ba irang asina maram ordinal longmi singna matam chana lo ubangam hawdu asigi yanglaga Raja gi law sungu bivagna sel gi tengbang piragin haina bivag asina khangalakli Chirol aman hai sarkar ge senteng asigi kana lawnana ba longmishna website farmerscompensation.in inda akupa marok khangba yagani application pisam bagi aroiba numit mathang thagi tara manga fawbani hairi Lamyamba Hizam Irabo Ningsing Numika Marilena All Manipur United Clubs Organization Amuko Amadi Razegi Fishery Bivaka Kusunadina Lekai Lekagi Pukri Achobo Singda Ngamacha Yintopagi Tabak Makacha Thari Nasi nga macha sing adu Imphal West amasung Bisnupur Zilla gi tongan ba mafam sing da yentokhi thorum adu da amuko gi mhut sing amadi All Manipur United Fish Farmers Association gi miyoi sing su saru yakhe mite bu Bharat Samvidhan gi article chahum nifuni thoi close 1 gi makha da schedule tribe list ya honduna phurup asibu ngak sen ga dabani haiduna mite tribe Union na changsilakpa lebak san bathungba campaign gi saruk amu oina Maharashtra gi Nagpur da leiba RSS ki Chief Secretary Samir Sri Sagar amadi luchingba kaya ga su unaduna takshin khre Mitei furukan bada ekhoi pumbagi thodang haibi hiramda nomagi oiba khanene na bagi thorum amangasi Imphal gi City Convention Center da pangthokre thorum adu World Mitei Council gi organizing committee na sinbani pawgi marathna atemba break ama Nungsi jarba lomi sing mit pangbiro wahik kidamak masak khangdaba hida kaptuna matam manghan biranu lawda tabo wahik kitin namadi masigi marum macha mapi pumnamak tumna hatuna phau pambi bun mit kun frani ngak toktuna thambangam laba hidak BPMC natraga hopper anisigi marakta ama hekta sizinaduna lawmi singi awaba laina ko hanmangam lagani thajadaba tawbiganu manang nakpa retailer sing natraga Thogjal Agro Manipur Sagolwan mainolekta phangbiragani Tabiriba paw asi Akasvani Imphal digini
Labor San Batuna Pangtong Liva Sosata He Seva Campaign Rise Asigi Tonga Mapam Sing the Chatari Campaign Asigi Saru Omo Oina Director of Information and Public Relations DIPR Amadi All Manipur Working Journalist Unit Amjuna Pune Sinduna Imphal West Zilagila Sing Konang Kunga Labor Irabo Squad Lam Tu Sing Amadi Ujara Sing Tabagi Torum Amangasi Pangtokre Torum Aduda Saru Yakiba IPR Gi Commissioner M Join High Swasvarat Mission gi Makada Paika Liba Lam Tu Sing Bagi Torum Asina Lunan ba amadi fata hawdi sing mafam chana loshim bada chawna mating oiri tharam adu da DIPR amadi Imphal Municipal Corporation gi staff sing amadi amju gi mute sing da saruk yakhi amarong da campaign asiga mari lenana Manipur Rural Bank gi staff sing na Imphal East Zilagi ibudo marging khubam lengi akoi bagi mafam sing da lamtu sing dokpagi tharum ama pangtokre tharum adu da bank asigi staff kontra rom da saruk yakhi Swachhata Hi Seva Campaign ki Makhada Rural Academy of Law Ainamgi National Services Scheme na sinduna Nambol gi Maibam Lok Poching da Laiba Indian Peace Memorial da ngasi lamtu sing dokre thorum asida college asigi oja sing amadi Mayrush na saru yakhi Chandel Jila Tusu Campaign asigi saru amoina class 3 dagi 8 fawgi Zila Takila yak pachangdam na ama Zila asigi Jafok da Laiba Jafo Upper Primary School da ngasi pangtokre Garbage Fee India Haiba Team da pangtok ki bangasi dagi Nasigi layak po changdam na bagi thorum aduda Chandel Police Nation bani thorum aduda Chandel Zilagi SP Saruk Yakhi Tha asigi kuntrada Imphal West Zilagi ila sing kongnang kongda leiba Irabot Squad pangtok kodoriba Reza Tagi Irabot de tharunga mari lenena lambi gi chatok sinda ahong bakhara leiragani SP Traffic Control Police wing na thokpa cherol amagi matung ina Manipur Assembly Gate number 1 digina ila sing kongnang kong crossing taba lambi amasung Thangmai ban watam leiraki nongpok thangba saruk tagi lila singkhong nangkhong phawbagi lambi asi haing ayupung nipan dagi haurga thorum loidriba phawba thingjingani adumoinamal lambi sing asigi awang thangba amasung nongchup thangba saruk tadi athengpa asi leiroi Manipura Angang sing the HIV AIDS lena dagi ngak thoknaba thorang sing matang da nomoi oiba Razita ki workshop ama Imphal gi measure kuda leba Manipur press kap tanga si pangthokre workshop asi National Commission for Protection of Child Rights Manipur Commission for Protection of Child Rights amaso Manipur State AIDS Control Society Max na punishin bani thorum aduda NCPCR gi chairperson Kesham Pradikumana Manipur State Policy for Children 2020 atu matam da chenanaba takshin ki Manipur State Legal Service Authority na Mediation and Conciliation Project Committee New Delhi ga punna sinduna tha sigi marifa bo chathagadaba pungni fugi oiba Mediation Induction Training Program amanga se Manipur ki leba High Court of Manipur gi complex ta hokdokre tharm adu da High Court of Manipur gi Justice A Guneshwar Sharma Manipur State Legal Service Authority gi Member Secretary Alek Muiva High Court of Manipur gi Registrar General Ozit Mutum Sarup Yakhi Sub-Divisional Veterinary Hospital Morena MBY ga punna sinduna World Rabies Day gi thorum ngasi Tengnopal Zilagi Lighting Maipo Village ta pangtokre Breaking Rabies Boundary haiba them da pangtokki ba thorum adda hui hodong sing da su lemne anti rabies ki tika thadokhi Imphal West Zilagi Irom Pukri mapan da khinba transformer thangdok thangjing tawgada ba maramna TDM2 fidena kon ba mafam singda hayeng ayuk pung tere makhai dagi mai Panglaroi Hairi, MSPDCL na thokpa cherol aman hai mai pangloi daba mapam sing adudi khagem pali ketel macha amadi Irom Pukri mapalni. Senior Citizens Society Kundrakpam Asian Senduna World Heart Degamari Lenama Liam the Line Bigi Game amangasi Pakhang ba Community Hall Pangai da Pangthokre. Meragi no mapan ba Mera Chaural Hobugi Thoram Haying Kungbal Ufong yumpham da leiba lining to Sanami Temple Board na mathang thagi ahum da mahusagum pangthok lagani hairi numit asiga mari nelena lining to khongchet amasu pangthokani khongchet asida lining to Sanami Temple Board ki makha da leriba umang lai kabui loishang khenchong lang loishang ningol piba loishang wari liba loishang na chingba kaya su saruk yagani leiba ki yafena bagi pangthok pathorum asida miyam na saruk yabina ba Temple Board ki cherol amana appeal tawrakli Turkey gi Istanbul da pangthokadaba Mr. Top Model of Universe Listing ani kumri da vargi muhut sinduna saruk yarugadaba Manipur gi Martin Irengpam ngasi Turkey gi damak Imphal thadokre maha Guwahati da pangthokiba Mega Mr. North East Listing ani kumri gi winner oikhibani Pradhan Mantri Narendra Modi gi Man ki Baat pungi wagi chamatara mari shuba episode hayeng nomaizing numiki ayupung taramatwe da Akashvani gi thongda sandokani
LRS Akasmani Churchanpurdasu thorom ase sandokani masigi Manipuri wan thok Pradhan Mantri gi warol hek loibaga sandokani masi heng numidang pung nipan dasu amuk hanna sandokani dialect loan sing dasu mathang nimita sandokani paugi marak thana atemba break ama amu Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapal dagi tarani thoi fauba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ge loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG season naduna screening lemna tawbagi khudongchaba pizari anabasing gi oina PMJAY health card amasung government employee singi su khudongchaba pizari akupa marol gi damak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. Akasvani Imphal ligi pau tabiri. BJP ki mukok thongba luchingba amasung Pradhan Mantri Narendra Modi haidi Jammu amusung Kashmir gi miyam na mukhogi macha machu singi tungi apaba punchi amagi damakta santi pamle Jammu danga se pangtopa Mikhal rally amada wafam ase Pradhan Mantri na phungdoki bani maang hai Jammu Kashmir Vidhan Sabha Mikhal gi ahanba amasung ani suba tangkakta yamlaba miyam na thoroktuna sar uyakiba aduma Union Territory asida miyam na santi pamle haibagi achoba khudam amani Sri Modi na hai one rank one pension scheme gi makhada hojik phawada lanmi gi imung anung singda lupa koti lak ama lising kun gi senpam sing phangan kre Jammu amasung Kashmir Vidhan Sabha gi ahum suba amasung aroba tangka ki Mikhal lak leba poponimita Vidhan Sabha kendro nipu da pangtukani Marak asida Haryana Vidhan Sabha Mikhal gi damak Congress dol gi election manifesto ngasi Chandigarh da phongkre manifesto adu da lupa lakun manga fawba gi senfam analang gi damak talem na piba amasung nupi singda tha amamam da lupa lising ani piba yauri masigi matakta Sellas Jamuna link canal degi Haryana da aphaba thaknaba ising pigani haina manifesto asida palli Lamai ni food pamba manifesto adunga si Chandigarh Congress Party ge officer phongkibani manifesto asigi chairperson Gita Bukal na hai manifesto asida 6 ya amadi hakse ge lamda yaifana bi damakta akhanaba mi eng thamle Rashtrapati Draupadi Murmu nomagi contract ngasi Hyderabad ta thungkre Rajya Rajapal Jizu Dev Burma amasung Mukhyamantri A Ravnath Reddy na Rashtrapati Butaram okhi Nalsar University of Law gi konmato shiba convocation da saru yaraduna Rashtrapati na hai achumba ngangba asina maram oiduna legal fraternity bu hena mapangan kalhan bu oigani mang na hai miyangi oiba achumba fangnaba gi damakta soto horoba kanglu singda su achumba fangan ba haibasi yam namak tangai fede legal gi lamda nupi sing yoksunduna punna honna minarabadi leba asegi oiba pandam sing thuna panghanbada hena mating oigani Srimati Murmu na second dabaki Rashtrapati Milayanda Varatiya Kala Mahotsav su hokdoki numindi pani chumna pangtok kedaba kala Mahotsav ajda leba asigi awang pok Raja Singh Arunachal Pradesh Assam Manipur Meghalaya Mizoram Nagaland Sikkim amasung Tripura gi kala culture khutsa haiba singi polam sing utli Jammu Kashmir gi Kulgam jila gi Adigam village sangasi ayuk security force ka terrorist singa nomai kamna kre security force na akak na paw uma phangbadagi mapam adda thibum gi tabuk chathabada mapam aduda hana lumduna leramba terrorist sing aduna nomai kapsi lakhebani mapam aduda hojisu makata na thibum gi thabuk chathari Bharat Saf under 17 football championship ki final changi Bhutan ki team fuda leba Changli Mithai stadium da ngase sana ki ba hanba semi final da Bharat na Nepal bu panchal mari ani da maithi ba pikhi Bharat ki panchal sing adu Visal Yadav na ani ningta khonzam Risi na ama amasung Hemning Chung Lupkim na ama chanki championship asigi final tha asigi kuntra da sanaragani DSA Kaktination na Kaktin Chathariba DSA Trophy Invitation Football Tournament king ase sanake ba match ta SWC Waikhongna UCC Kakching bu panchal manga amada thoikre hojik aroi badamaru eba pau amuk hana sakang da basingna fakiba SS na logba ZD post recruitment yawba chatkiba miyoi ahongi manung da ama rescue tore miyoi ani athuba matam da rescue tongna bu khonari Jiribam police station di karom da kilometer taret lom chatlaga leba moibung khol da ngasi akan mamong da nomai kamna kre hairi lebak sin batung na pangtok liwa swasata hi seba campaign rajya asiki tongan ba mafam sing de chathari BJP ki mukok thongpa luching ba amasung Pradhan Mantri Narendra Modi hairi Jammu amasung Kashmir gi miyamna makhogi macha masu singi tungi apaba punchi amagi damak santi pamle amasung Bharat Saf under 17 football championship ki final changle pawli zari